अहानबदे यमना मरुओइबा अपडेट खरा तमजगे 5 days की मनुंग दे 80 अंगांग सिंग थुना थादोरक उ खुलाई सिंग लाकनिंगदना लाखिबा नते मोइना लांदारकपदे स्टेट फोर्स ना ngakpi dabagi upai leitetna thoglakhiba ngaktani tamgi isa isu sing santi pambani na nongmai mayam se surrender tokibani governor na su kaisu tawholloi hairaga ngasina mukphari basi kari arthano ihausum sagat halise kaigino state force na wari sasi kaurage NIA da sinakhibani sujata imagi mera ngasi ayuk khurai ahongai telepati da khaslen da leiramba sing sarkar na eviction tawrakpadagi mafam adugi miyam na irang horakhre hairi Kuki militants ka security ka khutok nakre aphawa makhal ki kulai paiba Kuki militants amadi security force ani ki marakta ngarang bom yaw nakan pamong da khutok nakre loina na Indian Army CRPF amadi Manipuri police ki apun batim amana kangpukpi district ki manung sanba lairon wifi amadi konsa kulda paktak na operation ama susa thakre hari press na phangba paun hai Kuki militants amadi security force ani ki marakta ngarang khutok nakiba ki thawdu adu kangpukpi district ki manung chana leiba lairon wifi amadi konsa kul ani ki marakta leiba mafam amada thukibani ngarang ayuk pung lipan nga makhairom amadi nungthil gi pung anirom taba adwai da bom yaw na nakal ani gi maragda khuthok na bagi thodok ata sogapan thok khibagi paw leitri nakal ambarom da Kuki khul oiriba lailon wifi amasung naga gi khul konsa khun ngarang numidang dagi hauduna Indian Army CRPF amadi Manipuri police ki combined team ama operation sathaki haiba operation adu ngarang numidang athengwa phawba sathaki haina su paw sina makhatari UG Group ani ki kedar amam fare police na ngarang lok sang khung makha laikai de konjengbam deliver elias thembung kun ngadaret koba pripa ki kedar ama Imphal International Airport ki thokpam gate maya dagi fare haina police control room gi cherol amana phongdurakli amarom da cherol asina ngarang security force na mayang langjing tamang dagi th nawba elias pamu ba kunthra kama thoi koba kedar amasu Imphal West District ki lamsang PS ki jurisdiction manung da lairiba mahak masagi yum dagi fare haina su phongdurakli drug peddler ani heroin kilo makai henbaga konana fare police control room na thokpa cherol gi matungina tha asigi taraga mapanda police na kakching district ki irong che saba mai lekai digi Mustaqim kungamari amasung MD Imtiaz Ahmad taraga nipan koba drug peddler naha ani laisang them khong manung area dagi heroin brown sugar gram chamanga ga niku amasung Maruti Suzuki A MN06 LX 4506 ka konana fare haidi Ram Mandir gi wathok CCTV gi footage samdok na bohonar mathengna krai Ayodhya sakiba mandir da miyamna kalakhiba donation gi senfam singi matang da choba scam ama tawrambadagi masigi matang da semkiba special investigation team SIT na sijalakpada laisang asigi CCTV gi footage sing kakthanaba amasung semdok semjin tawnaba honarambagi thawong thengnakhre loinana thawong asina thiba humbagi thabak chathabada chawna apanba ohele hairi agency gi pauna hai laisang asigi tongan ba mafam da thamba CCTV sing gi manungdagi miyamna sel pitok pisin tawba amasung sel masing thibam oiba mafam gi CCTV footage sing kakthalamba thengna ki hari chairak sida laisang asigi functionary amasung laisang asiga mari leinaba trust ke office bearer sing da case asi thijiliba SIT na Ayodhya thadok tuna chatana bakhangan khre hari general election pangthopam thokpa madamda pangthokadawribra yeithokadra ngankhatkadra tambangamdri Manipur Legislative Assembly ki taraga humdoi suba mikal niyonggi matungina lakadaba chahi 2027 ki February March da pangthopam thokpa du matam chana pangthokadra haibase achobu wahang oire mikal asida miref oigani haiduna thoklakpa singdi tamna lauthokpa hongnarakle pause sina thajabi yaba source tagi phangma pawgi matungina di 2027 da pangthopam thokpa Manipur Legislative Assembly mikal asi tha khara natraga chahi amadagi ani fawba thengtharaba yai haina panari India pumbagi oina yengbada lakadaba 2027 ta Manipur yauna Goa Punjab Uttar Pradesh amasung Uttarakhand gi mikhal pangthopam thokpani adubu atopa state singi natana Manipur gi oinadi mikhal asi thengthaba yana leiri lakadariba 2027 ki February thada India pumbada pangthokadaba census ki anirak suba phase ki matam taba asina maram oiraga hariba state manga makta mikhal asi khara makai ngankhatpa yai haina panaramba su leikrabani adubu pauche sigi atopa source amadagi phangba paudadi Manipurda hujik oiriba tangdu leita dabagi fibam asida mikhal pangthokpa ngamgadoribra haibasi achobu wahang amani Manipurda matam sangna pangthoktana leirakhiba local body singi mikhal pangthokani haina sem sarakliba asina general election gi trial oina chathabasu yana lei hariba mikhal asida mai paklabadi general election su matam chana adumak tarokpa yabagi oithokpasu leiribani adubu karigumba 2027 March thada mikhal pangthokadaba oirabadi Manipurda leiriba chobo party maru oina BJP amasung Congress ki luchingba sing laklaga mikhal gi oiba thabak thoram sing paikhatpagi matam oirabani adubu hojik fawbagi oina di party ani makki luchingba lakpadi lairadana mikhal pangthoknaba committee semba natraga thabak thoram amata paikhatnadana leiri
Manipurda 18 suba assembly election pangthoke hairabadi lakadoriba 2027 ki March 18 da loigadoriba 12 suba assembly election gi matam loidringai da anauba lenga ama semhogadabani adubu hojik fawba party achouba animang na mikhal gi sem sabagi mami udaba sina mikhal thengthagani haiba wafam asi achumba wafam oiraba yana leire lupa crore lising kayagi oigadaba gold reserve mari Andhra Pradesh ta leiramba Tengnakhre lupa crore lising kayagi oigadaba gold reserve mari Andhra Pradesh ta nauna leiramba Tengnakhre lupa crore kayagi oigadaba sana kaya nauna fanggadoriba sina maram oiraga leiba asida sanagi pothok hanadagi yamna wangna hengalakpa yana leire haina leiba asigi maming leiraba news agency amana report tawragli report asigi matugina Andhra Pradesh ki Kurnool district ki manung chanba Jonagiri village ta lupa crore lising kayagi oigadaba gold mine mari leiramba nauna Tengnakhre haidi Andhra Pradesh lenga ki leiriba mine department ki matugina Jonagiri da thengnariba gold mine sing asida malemgi kaithela chawrangna lupa crore lising tare ka chamanga amadi lupa crore lising mapanrong gi sana leirangani haina phongduk narakli asida natana Andhra Pradesh ki Ramagiri Jonagula Chigurukunta amadi Bisana thamda makhatana exploration chathanaba hariba mafamsing asibu mineral rich area ni haina lauthokre Andhra Pradesh lenga ki mine department ta principal secretary oina thabak toriba Mukesh Kumar Minana phongdoki haukiba chai dara rongi mangmangda Jonagiri da gold mining chathanabagi damak punna acre 1500 pak chawalam mari lenaba authority da mangjongna allot tawkiba leire matamdudagi hauduna punna acre 500 pak chawalam da exploration gi thabak leptana chathaduna lakli lengang allot tawkiba punba acre 1500 pak chawalam asigi lemhauriba saruksingda lakliba chai khara asida makhatana gold mining gi thabak chathagani haina phongdoragli Andhra Pradesh lengangna nongna thengnariba Jonagiri village ta leiriba gold mine asida yamdrabada sanatan yankai hena leiramgani haina thajanari hiram asigi matangda chief minister N Chandrababu Naiduna Jonagiri da gold mining gi thabak paikhatnaba tha asigi manungda anawa project ama launch tawduna yana leiri hari panba yabadi malengi tongan leibak singi manungda India asi sanada yamna yumfam oiba leibak ama oiduna laklei chahi kudingi leibak asida leiriba miyamna chawrakna sanatan chanipan lepsin bagi record leiri chahi amada India gi leiriba masing yamlaba miyoi singna lepseliba sana sing asi leibak asina puthokpa sana khaktana mapung phawa oiba ngamdana laklei leibak asigi oina chahi amadagi puna sana 1.5 ton puthokuna Karnataka gi Hukti gold mine na leiba asida khwaidagi choba gold producer ama oiduna leiri amarom Andhra Pradesh ta gold mining chathaba yaba tungan mafam mari nauna thengnakiba asina maram oiraga leiba asida sana puthokpagi chang hana ga yengnarubada aduki mati hengalakpa yana leire Andhra Pradesh ki Kurnool district ki manung chanba Jonagiri village ki tungan ba mafam singdagi phanggadoriba yamlaba sana sing asina maram oiraga chai kudingi leibak asida leiriba masing yamdaba miyoi kayana malemgi tongan atopa leibak singdagi sana leiduna sijinnarakiba adu khara makaidi hanthaba ngamlagani hainasu report asina makha tari Maruoiba flight test ta NASA gi X-59 jet ahanba oina supersonic oiba ngamkhre nongthakta paiduna chatpagi tungi fibam adu honghanabagi design toba makhol thoktaba aircraft ama changengbagi Maruoiba tangkak ama yoba ngamkhre NASA gi experimental X-59 aircraft na June 5 da ahanba oina Khonjelgi ayangbadagi hena yangna paidina project adu kona chahi asida makol thoktaba supersonic flight thoktaba demonstration tawnabagi maikaida naksenkre haina NASA na phongdokre NASA gi test pilot Jim Q Lenz na California da leiba Edwards Air Force Base tagi X-59 adu paiki flight adu da aircraft aduna Mach 1.1 longi top speed ama yauki amasung foot 43,400 ki awangbada paiki flight adu 11.08 pdt da hauki amasung minute 81 chithaki team aduna subsonic amasung supersonic animakta aircraft ki thabak adu evaluate tawki mausana sound barrier adu thugaibada thokpa ahuba sonic boom gi makhol adugi mahuta sumnagi apikpa makhol amakhaktamak thoklaga supersonic speed ta painaba X-59 asi design tawkibani flight adu pairinge matamduda NASA gi F-16 charge plane amana aircraft adu monitor tawnaba anakpada paiki ahanba supersonic flight adu achouba achievement ama oikibaga loinana NASA na atopa Maruoiba test amagi damak thorang tawri lakadoriba numit singda X-59 na Mach 1.4 natraga 925 mph ki cruising speed ama amasung foot 55,000 rongi altitude ama yoba magi ahanba mission conditions pangthoknaba asa tawri hariba mission asida
aircraft asi charge plane amanasu loinagani tha kaya marumgidamak tongan speed amasung altitude ta paiduna X-59 asi envelope expansion haina khangnaba test kaya marumda saruk yakre testing gi tangkak asina performance ta ahenba mi engthamki amasung maduda charge plane gi monitoring su yauki masigi tangkak asi mapung fana loiraba matung aircraft asi magi quiet thumb south profile verify tawbada mi engthamba anoba tangkak ama chathagani Pakistan amasung Qatar na mediator oiduna US Iran wari sanabagi ahanba tangkak Switzerland da loisinkrei tha mari rong gi lan madung Pakistan amasung Qatar da mediator oiduna lan adu loisinaba United States amasung Iran gi marakta Switzerland da santi gi wari sanabagi ahanba tangkak loisinkrei Switzerland gi chingdol gi resort range stock ta chap manaba ka amagi manung da US amasung Iran gi official sing aduna amaga table wangmada mai onsin aduna faminaki nongmaisi numita wari sanaba du hek hokiba US Vice President JD Vance na madugi mikup adubu puwari oiraba mikup amani haina hanana singthakre nakanani gi marakta yamna khumang chausinba hanana laikre Iran regional instability thokanba ama oiraki adubu laiba animakna santi amasung nungai yaifaba puraknaba punna thabak tawminagadaba tunggi fibam ama mahangna uba ngami haina US Vice President aduna haiki Switzerland gi Bergenstock ta yengthabada Lake Lucerne uba maramdagi luxury resort Lake Lucerne Summit haina khangnaraba wari sanaba adugi pandamdi Iran gi miyamga ikhoiga leinaba marida awonba puraknaba anauba lamai ama hangdoknaba amasung tengbangi khut ama tingthoknabani haina JD Vance na haiki ngasi wari sanakhiba aduda yaukibasing adu JD Vance ki kangbuna Trump ki mamak nupa Jared Kushner amasung special envoy Steve Witkoff amasung Iran gi nakanda parliamentary speaker Mohammad Bagher Ghalibaf amasung foreign minister Abbas Araghchini delegation sing adu da Pakistan gi prime minister Shehbaz Sharif amasung laiba adugi armed forces chief field marshal Asim Munir su yauki US Vice President Vance na mahaki warol khara pinaba media gi mamangda tholakringai gi mamangda Iran gi foreign minister Araghchi ka adugi manungda ngehak thulaki numit asida Vance na ahanba oina Pakistan gi prime minister Shehbaz Sharif amasung field marshal Asim Munir ga unaki tongana Sharif na Iran gi parliament speaker Mohammad Bagher Ghalibaf amasung foreign minister Araghchi ga unaki mangjongna na thorang tawba nakal mari gi wari sanaba adugi mangoina na Iran gi official singna su Pakistani amasung Qatari mediator singa unaraba yai Switzerland United States amasung Iran ga gi marakta Pakistan amasung Qatar na mediator sing oiduna pangthokpa quadrilateral peace talk ki ahanba tangkak loisilagani haina ngasi nongmaisi numita Iran gi media na phongdokre minute marifu gi matungda mihup sing aduna pothanaba amasung internal consultation gi damak ngayhak matam khara gi oina negotiation sing adu suspend tawki ahanbagi wari sanabagi tangkak aduda Iran gi nuclear program khanaki de hari ngasi masigi mamangda mifam adugi mangoina pangthokpa press conference amada US Vice President aduna achoba khumang choksin belai haiki adubu report kharana di Washington gi team aduga joint photo ama naminnabada Iran gi delegation na yakide hari Minister MLA singna nupa thong na miyam gi thabak tawba ngamlaktaba suspension of operation su chatnariba Kuki Furuf ki lalholuf kharaga Manipur lenga amadi India lenga ka muknabada Kuki lalhoba singna thauna fagalakliba silamda masigi miyam gi mihut oina thagatkiba MLA minister singna nupa thong na thabak tawba ngamlaktaba gi mahaini chahi ahum helaklaba Erang asida miyoi cha kaya gi punsi mangkhre lanthum yauna yum kaya amanga ta thokpada natana miyoi kaya masagi mayum makai thadoktuna relief camp singda yamna wana punsi leli Pumnama asigi mathakta tampaki lamda khundariba mitay yauna tongan ba furup singna nongmagi chara tanduna hingnaba honabada achoba khudongchadaba kaya pibagi mathakta potchai gi mamalsu atiya yongna wanglaba fawbada BJP na luchingba double engine lainga asina khangsinadana laiba asi lamdam asigi miyamna pende thogliba Erang asi hek horakpadagi lamdam asigi tongan ba lup singna lainga amalai haibagi nupa thongna thabak tawbiu center da chatuna MLA minister singna thong thinduna Erang asi loisinaba honabiu haiba miyamgi waka tabidana hojik paliba lainga asigi luchingba chief minister yumnam khemchana tabidana laibi miyamgi apamba wafam sing phongdoklabasu nakoina na chief minister amadi mahaki cabinet minister yauna anauba lainga asida sawgatliba MLA singna ngaihak ngaihaki oina miyamda
oida padaba wafam thamduna aranba pauda chumba saduna miyamda utchairi oidaba toksinabana chatnaba yade haibadu ngasidi mayek senglakpaga loinana irang asibu nemthahanabani haina center dagi masing yamlaba paramilitary force kaya thamjilabasu kuki proof ki lalhoba kharana tawning batawbada central force na kumhai oina yengduna leiri irang asigi manung chana hokhiba chahida jiribamgi imung amagi pikliba angang yauna miyoi taruk fakraba fawbada madu mafam aduda leiriba central force singna khudakta tanaduna punsi kanaba honabagi mahuta kuki singna leiriba mafam adu nattaba atopa maitai singna khundaba khungang singda combing operation chathakiba adu karamba makalgi leingaknu haibasi miyamna mayek singna khangnarabani makhoi tarukpu minung sigi miyengda thadok piraknaba miyamna apil tawnaki adubu kuki narco terrorist singi nungsi heitaba pukchel aduna pikliba angang ahum amadi nupi ahum adubu tamthina sarak tamlaba matungda hatokhibagi thawong adu lamdam asigi miyam pendabaga loinana khongjang kaya changsinki ngasi maksu handakta ikuidana kuki amasung leangmai naga furufani gi marakta mi phadok phajin tawbagi wathok asina thokliba irang asida makhatana mai chubagum thokli nakalani gi marakta phajina khiba micham sing adu thadokpagi matangda yanadaba wafam kaya lakpadagi hostage oina phajin khiba naga furuf ki miyoi taruk adu puthokpa ngamdabadagi hauzik state asida makal makha kaya gi khongjang chathari khwaidagi nauna thokliba wathok asi leiriba pung phadaba leinga asina matam chana laksinaba honaba chungani irang asi laksinba ngamhaudrabadi haukiba 2023 gi me ahumdagi haurakhiba kanglufani gi marakta thokliba hingsa gi thodok sing asi amuk hanna makoktagi hobagum oirakloi hainingai leite miyamgi apamba asi fangnaba honabada lamdam asigi luchingba oiriba MLA minister singna nupa thongna thabak tawbaga loinana center da khong thinbagi matam yaure maduna tana miyamgi mihut oiriba MLA singna chatnaba yaroidaba ngaihak ki oiba thousel thawrangna irang asi loisinba ngamgani haibagi thajaba leite Manipur Legislative Assembly da Kuki gi deputy chief minister ama yauna MLA tarana state asi thugainaba honaragliba sida lemhauriba MLA nifuga mapan asina thokliba irang asi achumba lambida punaba honafam thoi Kuki gi MLA taraga MLA nifuga mapan nga muknaba ngamdaba amadi center da nupa thongna wafam amata phongdokpa ngamdaba asina maram oiraga ngasidi Kuki narco terrorist singna maning makha tawna lamdam asida lan hauri fibam asina sum thengtharaktuna lusilaklabadi kumja 2001 da thokiba June taraga nipan gi thogu adu amuhanna thorakloi hainingai leite siba amasung changba ani gi marakta Kuki singi makhada hingadabagi saruk sikhibana hena fai haiba wakhalonda lamdam asigi miyamna thorakpa mikup aduda lamdam asi kari oirakani haiba tamba ngamde irang asi loisinaba honabagi mahuta hojik leiriba double engine gi lenga asina wafam amata phongdoktana amadi center gi yaka yengduna leiba haibasi irang asi nathaiduna thamba ngamloi hojik irang asi aruba fibam amada yoroklabani Kuki narco terrorist singna mitei singi himathakta hingsa namang tharaga chatharamba thawdo adugi makha chatharakpa oina state asigi tongan bachingi saruk sing yauna tampakta khundariba tangkhul naga amadi leangmai furup singi mathakta amuk hingsa chathaduna state asi mai hauna chaknaba tharang leptana chatharakli center na irang asi loisina bahonabagi mahuta tongan balambi amada puthoktuna awangnom pokta lalhobagi khongjang changsiliba tongan balalolup sing bulakadoriba kumja 2029 fawbagi manungda loisingani haibagi tonganba lalong amasu chatharakli phibam asi lamdam asigi tongan ba khunda minariba yellow furup sing yamna laina laroidabani center gi anoba khongthang asisu aikhoina afabani haina lawba yaroi maramdi chatharakadawriba lalong asi hek horakpada lamdam asida misimina mifa mipun yauna hingsa gi thodok wathok ngaktana pik thana thoklagani haibasisu hangatna khanthamina hauba chumgani BJP na center da lengak sasan hek parakpa khudingi awangnong pok lamdamda hingsa gi thodok natana chawkhat tharangi thabak mapung phana paikhat kiba leite haibasisu ngasi ma ekhoi pumnamakna khanthaba matam oire miyamgi luchingbani haina leiriba miyoi singna sutungda tholakadaba khutna lambada fanglabagumba thodok wathok sing asi karamba policy amagi makhada waroisin purakani haibadu hojik ngalingai matamda wakhal khanthamina hauba chumgani haibasi akhang ahi singna thamnariba wafam singi manungda Maruoiba ama oirabani